episode asida worldwide chathariba war related paw khara thamke aham da Russia amdi Ukraine ki barak chathari se masi ceasefire ka yam kanna hodara base Donald Trump masi purma asi yakidre hojik Russia ne Ukraine su attack tawri Ukraine su Russia da attack tawri aduka drone warfare se hojik amda kalli ngasi Russia gi area da hairo Crimea ase Russia no lawsan leibani masi Crimea ase da Russia gi mainland ki train station lady aduka train railway track chali masi da Crimea ki from the chatpa logistic train railway station amakakta Ukraine ki site ki drone attack torka maduki station sub station ko yam chaw station banete maduki mafam adu makoina thugai dokre yegai dokre aduka masiam chaw operation amani aduka Ukraine ki site ki hairi masi koine attack to bugi maramdi masida Russia ki army ki oiba pochei amati makoi ki pochei gathering to ba masi purma asida khara slow to na ba amati ngamdarba to bani maramdi makoina masida ki su khoi attack to ri aduka masidi khoi kini na khoi ga pamba lei aduna maram warga war sida war ni na masidagi makoina torak pupumak to madu thatpagi da makta ai khoina masiksi thugai bani sini so asum haina Russia mti Ukraine ki makta war ase high fi de aduka drone kya kya asom de ki thajan ba som de ki thajan ba adupu yam important point kaino hai matam da handak ase Ukraine ki side ki Russia da attack to gi masing su hengalakle sok pu ki chang su hengalakle nahan pipeline amasu thugai khrabani asiga loina Russia da sum makoi de attack to rise masibu khanglaga full resistance ko loina na makoina amukka Russia da attack to rise masisu ngakta bya badate aduna overall yenglo matamda Russia mdi Ukraine ki war se loiba leitri aduga masida mi tak tumna dawri Russia gi estimate ki matungina Ukraine ki 14 lakh ki matak mi si jalak lesini aduga Ukraine ki wa gi matungina Russia ki only civilian natabada only makoi gi force 10 lakh era si lesini kayam satina mi si tumta khrabo Gaza da siriba asidagi saruk lising hena asom nakanda sinari bani hojiksu amoke sibagi wal lairi maramdi Ukraine bu thang ba kanglo se yami makoina pisali bu khuchu kulai masina maram werga Ukraine bu Russian hacker nam thabai se yamna mak wana thokli ani su bo phom amana Iran related ni Iran amati Australia ki marakta hadak marak ase amuka thina kre Australia ki kanglop na Iran ki mathakta akana kana wa thamkre aduka Iran da makoina wa phom thamkre mauti Australia da Jews sing da attack to rise mafam ani uhum da attack to ya kre restaurants amadu se attack to kre Australia da Jews ki mathakta so overall hojik Australian hairek lise masi pur makta holise nakoi khutagi to hanbari aduna makoi gi embassy leiba Iran gi embassy leiba Australia da abdi diplomats khara leirese masi chat kro nakoi sida leir no haina Australia di Iran ki barakta yam thina bam purakre khani mamangda Sydney Melbourne asom nakandaki yamna sathiba protest amakak chathaki amna sathina protest masi Jews ki against Israel ki against Palestine de tori ba si ki against ni so Israel de ki yamna sathina khonjal khulao Palestine ki support torpa masi punmak asida Iran na tawlak pani makoi center ni habise maral pibi ba moi boy do tung ki wani aduna hojik Israel amati Iran ki patak so muna khre punmak asida khut yawrabani Israel amate America ki mukhoy masen di amatan itana mukhoy ji plate amata ki pochai ni aduna masigi wa asemasu hairi amarom da Donald Trump na wa form su hai khrabani mauti makhoy gi achu ba city singta National Guard Corps aina tongan ba ama military kanglup om purak laga makoi masida ngakhan bagi thabok ama America da yam kara ta ukrabani masi kari gino America gi main cities da natna atop main cities singdasu National Guard Corps sing sina ngakhan bagi policy ma tor lise masi chumna gina te masida su Iran gi khut yawi sini masi gi related wapam amana Iran gi defense minister na haikiba madudi aikoi gi network aikoi gi drone sabai network aikoi gi technology sabai network masi Iran da tana te atop prithvi gi mapam kya sin kre adubu hangba kanglup na hangki madudi karam mafam da lai khragi hai matam da madudi ekoi haidu uroisini aduna Iran gi hojiki defense minister ni haikiba aikoi gi asiki network se prithvi gi mafam kya da changkre Lebanon tagi Iran tagi Iraq lom tagi mi kya so America ram su changkre sini masi kari gi no changi se aduna America ki intelligence ki matungina Iran ki missing Lebanon ki missing
matang matam charati America de attack to bugi damakta changkre hasigi wafam se pukre America na aduna maram war ko America ki wafam kya se safe oi da pra hai baki da ko national guard sing ke purak pani sini aduna Iran ase huji prithvi gi Europe ki country ma'am ki Israel ka related lai country ma'am asigi yek na boy kre madudi makhoi ase khoi ki yamna chawba yek na bani aduga makhoi sina tawhali purma ase tawhali ni center da makhoi sini hai base masi makhoi ko wakan da lai ahumsuba pau mana America amadi Venezuela ka maraka chatriba tension se hojik chu handri ko aduga America ki makhoi gi aircraft carrier sing chakhraga masida koiduna laikra hai se masi halaktri amuka Trump na side som da ki amuka makhoi ki force khara maga thajil lisini kari oidun mukhang de masina aduga amarom da Venezuela ki makhoi ki force se Colombia ki manak yo da Colombia ga makhoi ki thangna boy mare Colombia ki manak yo na makhoi ki army sing thajilakle aduga makhoi ki national sing praja miam sing purmak se khuchu kurai pi bi ready tawkre anyhow America na khoi ki sovereignty khoi independence da khut thani tawrise masi ki tamak tamatik chaba reply khoi pinani haiduna laikre amarom da America na yamna chaw na tu spirit sina Venezuela punmak ase makhoi si Iran ka Russia ka amadi China ka relation lai makhoi yek na bani aduna masi main manung ki target oraga khanghan da bata mapantana drugs curtain drugs lot toraga pisalakpa drugs mafia punwa ase masi loi thok tabi ati haiduna masi gi campaign am tawnen sang bani so masi campaign asida ki America hadoraktri aduga tension si am kana hainoi oi ki bani at any moment Trump ki signal already masi tasu war oi bagi chance laire ahum su wari amana flat related ni India gi wafam fam kya da yamna akan ba nong le no sit nong churaduna Punjab Kashmir asom de yam kana flat tawri sini masi gi maram waraga hojik India gi dam lady sing se masi purma ase dam se thatuna ising thachan thambani adu flat amti nong ki ising se am kalak labani na hai riba dam sing se gi ising thadok patare masi gi ising se thadok labi matung da hojik ising sing ki chang ki dona hojik Pakistan sida fam kya lup laduna im kai ki dona chai dona pomloi loi ki wapom ma hairi aduga India ki infrastructure hamadi Pakistan ki infrastructure masida khet makhadai makoi gina kha solli aduga masigi flat ising sina kanghau tana thomdarak pasida hojik Pakistan da so open yam oires natural chubadagi sopama aduga natural haibadi hojik ki ising thachana aduga natural nataba ising thattuna dam ki mak taramda aduna thadorappadagi hojik sokli palli se hojik yam sathire sini aduna India hamadi Pakistan ki marakta relationship amda phanadabani na karigum relationship phaba taram lagati dam ki ising ase Pakistan ki sok tabaki mongda tum kha tawbiraga tawbiaramba adupu hojik khudak ta thab ki pot am lairapani na natural churakpa adugi mathakta amaka thom tharapani hojik aso open si amda kanna hoibagi wapam su mention tawri amarom da Iran amadi Israel ki marakta hojik karam matam da war oikini haibise khangte haibise matam punamakta hojik khanadana lairi maramdi hojik Iran hairi madudi makoi ki mathakta Israel ki attack at any moment tawbi ai sini masi relation kai no hai matam da Israel na taw purum asida Iran na thingba aduga makhoi ki mathakta soknari purum ase Iran ki side ki tawhan bani haiba aduna Iran ase target ta lai aduna Iran ki makhoi kanglup amna hairi mawdi makhoi hane attack ta hosisini adubu makhoi masen su yaradri aduna masi ki high tension asing asida lai hamram da gaza manung ki war ti lepa lai tri Israel akan ba mong da hoji gaza ki mafom khoi ta capture to bu ki tamak yam kanna lag nari sing masi sing ase important news karani